Leibak Asigi Tribalsingi Miphamda Meeteibu ST list Channabagi Matangda Khannakhre MMTU Pawasi Pandam Pausi dagi Lokhatsavanai Himachal Pradesh ke Solanda September Taragani Thoyamasung Taragahumdoida Adivasi Samanve Mans Varatna Sinduna Pangthokiba India Pumbagi Tribalsingi Miphamda Meiteibu Constitution gi Makha ST list Channabagi Wafam Puthokpaga Loinana Meiteibu ST list Channabagi Khongjangda Leibak Asigi Yellow Purup Khudingmangna Sawatpina Basu Taksin Khre Haina Meitei Meitei Tribe Union MMTU na Phongdorok le Union asina thadorok pachero lamada ngarang Mipham asina Nini Chanba numita Supreme Court na kumja lisingani taraga mathoigi January manga da pikhiba ruling amagi matungin na Leibak asida leiriba yellow mi khudingmak ST list chanduna Constitution gi ngaklok pipham thoi haiba asigi matangda khanabaga loinana Meiteibu ST list chanaba changsiliba khongjangda punna sawatminanaba wafamsing khanakhe Myanmar dagi ain kaina changsilakiba Kuki singda ST list amade voter list yauksinduno leiriba singasi Constitution gi wangmadane Masina mapan lamgi sakti singa manaraga apunba India gi saktamda akiba pirakle Masina sathiraba narco terrorism chatharaki haiba wafam sing miphamadu paudam khe miphamadu saruk yakiba mihut singna ST list asi review tawba mathau tai haiba wafam pukhanarakpada state kharadagi lakiba delegate singna sawgatna khe Thouram asi India pumbada leiriba Tribalsingi oiba pangthokliba mifam International Day of Indigenous Peoples 2024 ga mari lainana pangthokpa nei Masina India da leiriba Tribalsingi political economy social amade nat culture bu ngaktuna thamduna punna hingminanabagi wakhalon da nei pangthokliba mifam asida MMTU gi secretary administration mutum churamani amade joint secretary Yumnam Rajesorna Luchingba Mihut Singh Saruk Yaki Haire Kuki Singbu Maithiba Piba Ngamnaba Amaiba-Amaibisingna Toupham Thokpa Ishwargi Thouni Thouram Toubiro Laiba Meitei Pawasi Kanglei-Paki Maira Pause dagi Lokhatsavane India ki Constitution da government amana tauba thabakta pendabagi wakatfam se court ne khwaidagi hena wangba wakatfam na Supreme Court ne Supreme Court thokliba lal asibu yengsinbiyu haiduna senior advocate singna case thaba laikhre Adubu justice singna paikhaning davagi case adu namsinduna laire Supreme Court na lokhat pidraba case adu international court ana satpangamba mathauna phaba Meitei macha thoraktre Kuki gi laldi lepalaitana kansilagle border fencing khaba sunate Myanmar dagi Kuki sing lepalaitana sangsilaglibane popi thaduna thingba laitana sel yamna talavanina amade India government amasung atopa state khara amade Leibak khara na mateng panglakpa maramna Apaba makhalgi khusu khulai kaya lepalaitana laisinduna sizinnarakle makhoina achauba lalda sizinnagadaba sniper rocket launcher missile amadi drone chingbada bomb haptuna Meitei sing hatpa hauragle patam khara leiragade mini teng natraga gun proof ki gari chama natraga chanida Kuki militant sing tongduna Meitei singda lal taraklawadi karam tawgani khanduna yengbiyo Churachandpur amadi Moreda leiramba Meitei singumna aikhoi yum thadoktuna senba tabane Aikhoi kadai da sengane senfam su leite siva tabane laksaningli wafam de Manipur di laigi leibak ne Meitei di laigi machani hainaribane Meitei na brahmabu sahi chamri loksinduna thamlamliba awang nongpoki state ayamba lalda Maithiba piramliba amade China fawba tangkhai ama loksilamliba si Meitei gi Amaiba-Amaibisingna kanglada leiriba laifam chamagani panase lai khurumlaga amade Manipur da maruiba laifam kharada lai khurumduna laigi ayaba phanglaga Lal songna bachat pada mai pak po rakibani haiduna laikhidraba thangtagi ojasingna haibiram kheng Kuki na lal tarakli basi kanglada lai khurumduna nongpok thong hanglubadagi ni haibasu yaure kana gumbana kangla sagi mayada kaba khallubadu lokthoklubadagi ni haibasu yaure amabu oire Manipur da maiba maibi kaya ama leire makhoina tawba ngamba kari no haibadu miyam pumna mangna khangnarabani maduna Makhoina lining lai solga mari lainana lamda masi kananaba thabak kharadi tawpham thokpra haina khalle Meitei mutringaida nakhoi mayam tana biduna nakhoi gi haijabi mayam puthoktuna laifam singda lai khurum biduna Kuki Maithiba pinaba lai khurum biyo adu natravadi Meitei mutkhiba yai haiba wafam lamda masida leiriba miyoi sa kaya na phongdok narakle